ngasi ayuk phongkiba toan manipuri si phongsingdagi amasum thokkiba thawdo wathokingdagi maruoibe I pausing khongasaraga manipur top channel gi maikeidagi mayamna thamjagi ahanbada state government na mahi tampham sing hangdoknaba khanaba hore COVID-19 gi laisat asina maram oiraga state asida lockdown tawduna matam sang school college sing thingjinduna laklaba matung haujuk laichat ki phibam khara farakpa asida state asida laidibi school sing hangdoknabagi khongthang ama oinanga si government ki makhada khana nainabagi mifam ama pangthokre ngasi numijungba matamdagi hauragi education is ki commissioner M Hare Krishna na share logduna education ga mari lainaba official sing na saruk yaduna babu parada laiba SSA gi hall mifam ama pangthokduna khana nainaki hari mifam aduda commissioner M Hare Krishna na SOP mental tawbaga loinana school sing hangdokpa yabigi wafam sing puthoktuna khanaki karigum school sing hangdokpa taragadi covid ki laisat asidigi section na ngak sienbaga loinana laisat asi sandoraktanabagi paikhatpa yaba section thorang sing mangjawnona paikhatpagi tangai fadaba wafam sing puthoktuna khanaki hari khanaki bu wafam sing adugi manungdi school da oza oidiba singna masadu vaccine gi dose ani kaptriba phawa numit kunni gi khudingi RT-PCR test tawgadabani mahiroi sing school da lakpagi ayabadu mama mapa sing ayaba ama school sing da pigadabani haukiba November ani dagi hauna school sing hangdoklabagi recommendation aduga mari lainana karigumba school hangdoktuna class haudringa gi mawangda school sing luna nana thamba school gi classroom amasum campus adu mari lainaba singna yamna hygienic oiba mawngda thamgadabani COVID-19 gi laisat asina maram oiraga lockdown tawkhibadagi classing tawdabana maram oiraga mahiroi singda lairik ningthina tamkhidaba adu khopkatnaba mamangi classing gi brisk coursing numit kunthra nifuga mangani fawba anawba 2022 gi session asi haudringai da pangthokadabani hiramasiga mari lainana ACERT na sayol amagi manungda brisk course ki module adu piraknabagi wafam yauri Tampaki district sing yoina class 6 tagi 12 fawgi class sing di hangdokpagi athingba laikigani singi district sing yoina di khudongchaba yenglaga madi mari leinaba deputy commissioner sing amasum ZEO singna leblakpagi matungina lower level gi class sing jo hobu yagani haina supungdoki amaromdana airlines government lakani thajai ibobi mathang saigi angan masarukta pangthokani haina panariba general election asida political party amatana absolute majority fangani haina haujuk claim tawbasi nganmali alliance government soidana lakani habigi thajabdi lei haina hanagi minister opposition leader o ibobina phungdokre pausi esiga akhanana unaba mada o ibobina haki political party kharadigi pre-poll alliance tawsi haina propose torakpalei haujungmaki oina di final decision laudri atubu matamda pre-poll alliance tawgadra haibadu center gi high command ga tanaraga sapsaba phireb lawgani haujik lairiba phibam asida yenglagadi lakaduriba general election asigi matungda alliance government lakani thaje o ibobina makhatana haiki english singani ga kungani thoigi general election asigi oina congress party ko oina su assessment haure adubu party asina wangna claim tawruraga ona tainabada lakpadusu pamde masi miyamna lepkadabani tampaki kendra nipu asida party asigi phibam hena fagalakhiba yai singi oina di khara naksilaglaga congress party oina sapsabadu thamge hauziki oina di kharangan male haujuk postagi mamal kai hena wangni basigi matangna makna haiki postagi mamal hengatpa haibasi misam gi khwaidigi awaba mane nongmada sangdaba yadraba postagi mamal asi yamna toina hengalakpa asina misamdi asuki matik awaba miyoknare petrol gas ki mamal hengalakpa asina su hena awaba nanghali hengalakliba thawgi mamal asi leiba ngamba mi yamla moi khali gas cylinder amaga stove amaga lemna pirabasu luribadi tha khudingi relief tawbuduni madu leiba ngamdrabadi lemna piramlibadu lemna adumak taragani nungtigi sizinariba polam sing mamal hengalakliba asina lairaba sing hingbada waragani government sangdaba yadraba postagi mamal asi handahangadabani haina su phungdorakli makasa tarak poina to pomaruiba pau kharana state taraga humdagi assembly seat kunga mapangi by election da Congress na BJP digi masing hena kare Lok Sabha gi seat ahumgi by poll su BJP na seat amadigi hena phangma ngamdre haba ngasi fongi si fong singda headlines ona maruiba paw moina phongli
Mamang thagi kuntra October kuntra English and Kunga Matuda Pangtokiba Leba Sigi Tuan by State Tarago Humdogi Hang Duna Lerekpa Assembly sit Kunga Panamasum Lok Savagi sit Ahungi Ahang Basing Mentionana Bagidamak Pangtokiba by election Singi result Ngarang Laktokiba Lodena by Paul Pangtokiba upon Assembly sit Kunga Pangi Manunda Center Lenga Pariba BJP na Suknatagi sit Taret Kaktadagi Hena Pangbangam Kidabaga Lunana Lok Sabagi by Paul Pangtokiba upon Basit Ahungi Manunda Hanadagi BJP na sit Anigi Mapu Oiduna Lakrabas Suknatagi sit Amadagi Hena Pangbangam Kidre upon the Assembly sit Kungamapan Gidama by election Pangtokiba state singna Assam, West Bengal, Himachal Pradesh, Madhya Pradesh, Meghalaya, Bihar, Karnataka, Rajasthan, Maharashtra, Telangana, Andhra Pradesh, Mizoram, Amasum, Haryana ni. Aduga Lok Sabha gi sit ahong gidamak by election Pangtokiba parliamentary constituency singna Dadra and Nagar Haveli gi sit ama Madhya Pradesh ki Khandawa amasum Himachal Pradesh ki Mandi parliamentary constituency singni. Pangthokriba state tarago humdoy amasum parliamentary seat ahungi by election gi counting loiraduna masigi results sing pangthokibada Congress ka by election pangthokiba seat kunga mapan makta akan malamba tawnakiba BJP na suknatagi seat taret khaktamak phangba ngamkhibaga loinana Congress na BJP tagi seat ama henduna puna seat nipanda mai pakre haina sa phungdorakle atopa tentak pa pawamana education AS की MTS लौनबगी written test की वाथो result हाइदोक तरबदी BJP द vote पीरोय मणिपुर लेंगा की मखादा लाइरिबा Directorate of Education Schools लोइसंग सिगिदमक multitasking staff MTS की post समरिग तरागो हुमदई लौनबगी दमक written test फाव पांगथोक्रबा हाउजुक फावद मसिगी result लाक्थोक्तना नमसिंदुना थंबीरी हाइरदुना करिगुंबा लाक्लिबा थासिगी तरा फावगी मनुंगदा written test की result हाइदोक्त्रबदी BJP की candidate सिंगदा vote पीररोय हाइने MTS Education S 2016-2018 written test appear candidate सिंगी convener सिना Somanandana फोंदोख्रे वाफमसी Convener sina ngasi Manipur Press Club the Pamising Unabada Fondokibini, Mana Mahatana High, multitasking staff ki Tau Klaukiba, Kaukibadu, Kumza English and Gataraka Tarutigi, Kauki, Adobo, Maduki Rizal Haidokana, Nam Silaga Gor, Tamnaklingagi, Saidakta, Kumza English and Gataraka Taret, Amasum Taragani Panasusahi, and Nigioina, Punsinduna, MTS ki post, some Nigatarago Humdoi, Lona Bagidama Kaukibini. Loisang asina post asi lawgani hairakpadigi masigidamag may lising mga hinmana saruk yaduna post asigidamag written test saruk yakibani adobo ngasi phawbud madugi result haidoktana lairakpani hainasu phongdorakli atopa pawamana driver sing phuraga amotpa singale godown manager gi mathakta logi thapak lakhotlagani MDA Manipur Drivers Association MDA na Food Corporation of India FCI go down sing the drivers sing the pot habada maram sadan aran mamong the drivers sing the lowry was sent from sing laudanaba kangan kraba matung ngasi sombungi FCI go down the get sang badigi haurga arumba onba amadi gari digi pot habada makhatana rule gi wangbada sel loram bagidama go down sigi manager gi mathakta logo bathapak lokhalagani haina Manipur Drivers Association gi Assistant Secretary khundongbam sangisarana phongdokre Mauna High Hokiba Numit Kranigi Mamangdagi MDA na Manipur gi FCI go down sing the Hanadigi drivers sing the port Hanabagi go down the Sangbada Geta Sangbagi Yauna Arumba Onba Masum Port Hadabagi Oina Sakatar Panba truck singina Amamam the Lupa Satretko Yankai Eduga Sakatara Panba truck singing the Lupa Samapa Lauduna Laklibasi right to information RTI gi Kutangda Hankibu Wang Singi Pakum the Tawong si rule gi wang mada oiramadigi laudana ba MDA gi makedigi kanganduna lakpani hari adobo ngasi sawumbungi FCI go down the hariba truck singdigi senpham singasi makhatana laurambaga loinana masibu laudana ba hairuba truck driver singbu go down manungda Amangba Yauna Fatahodi Senghallakle Madi Fusai Batawri have a walk lakwadigi Association Yangsin Basalubada FCI go down Sigi get Masibu Ngak Siliba security sing the Senghallakle Tamkiba Taudo Lebak Tiban Hari Amaramda Aran Mamong the truck driver sing digi sales sing Lorambagi Taudo Sigidama go down Sigi manager Gimatak the Logeba Tabak Lokalagani Hainasu Assistant Secretary Asina Fongdokre Hainas Paus the Mayexing Fongdorakli
Atopa Pawamana Home Guards Association CM da ayibisi role pisinkre Home Guards personnel singe akaknaba rule sembiduna transfer amasum posting ki policy sembiyo Lamphel pata lairiba Manipur Home Guards BHA headquartered office oiriba Manipur Home Guards Employees Welfare Association Imphal gi President Y Mangi no khuyek piduna ngasi se minister en berenda ayibisi role ama pisinduna Manipur gi Home Guard personnel singoiba akaknaba rule sing sembiduna madugi matungina transfer amasum policy sembiyo haijakre hari ngasi pisin kiba serol aduna association gi maikei gi phongdo kiba singna Manipur Home Guards Act 1981 amasum masige mari leinaba rule singi matungina haujuk phawbro Home Guard members singi oiba transfer policy letri transfer policy leitabagi matakta Home Guard singi transfer amasum posting gi thabak sing regulate tawnaba mari leinaba authority gi maikei gi standing order office memorandum singba amata suletri hari Madam Sinashigumba Home Guard Singa Akaknava transfer amasum posting gi rule policy leitriba sigi khudong saba Lauraduna Home Guards BHA Manipur gi Assn.na lanai miyoi kharaga lauktunaraga yamna toina Home Guard members singi transfer amasum posting gi order akaknaba mongda sathaduna leire satharagi be thawong si miyam gi interest asumba thawong ama natte so hari Thawong si authority singa sigi law amasum power leitabata natana thawong sina Home Guard personnel singbu victimization tawbagi thawong thoale so hari yamna toina Home Guard members singbu mafam amadigi amada transfer tawthok toksin tawbuna makoina pangthokadaba mathauda khurau thangale thabaga sigi matungda Home Guard members singbu masigi leijariba battalion amadigi amada thangdok thangjin tawbusu yaure so hari Aduga handak October 13 English singaniga kunga mathoida Assn.na thokiba order amada Home Guard personnel tarago humdoi battalion amadigi amada transfer tokhi thaba asi police headquartered October kunga humda English singaniga kunga mathoida pirakhiba ayabagi matungina ni hairagasu tasengnamak thawong asisu logi miyengda asumba oidaba thaudong hari Maramsina manung mapan found uba masum accountable oiba Home Guard members singi transfer policy ama guidelines standing order office memorandum officer letter na singba piduna CM laga sana handriba phawbudi asiguma thawong singa si adumak sathaduna lekhigani hari loinana thawong singa du logi miyengda ayaba pidaba thawong singsu oigani hainusu pawsna makhatana phongdorakli Marak thani state sigi wang mara thokpa atien ma paw kharaga mayamna thamjage Union Minister Ajay Mishra na meeting tawnaba haijabada lomi singna yakhidre Haukiba October 3 da thokiba thawdokte accused ama oiriba Union Minister Ajay Mishra tenina hiram kiada yanaba puraknaba meeting tawksi haijabada Lakhimpur Kheri gi lomi singna yakhidre thawdodu ma ki karna thoma lomi protester mari sikhibani government na Pau leibaga mari leinaba problem sing khananaba amasum October 3 da thokiba misimina yawba thawdoki matangnasu leikhai tathoknaba minister asina maki yumda leiba pokunamita mifam pangthoksi haina lomi singda haijakibani violence case aduda minister asigi masana pa Assn.na maru ebe accused oiri Assn. Haujik jail da leidi amasum case adu special investigation team amana investigation chathari si community gi lusingba singna Guruddwara amada emergency mifam ama pangthoki amasum akoin area adugi lomi singda meeting aduda yaudana ba appeal tokhi Bharatiya Sikh Sangathan gi president Jasbir Singha Bikarna haki meeting adugi damak maki yumda satanaba aikoi mot amata oina warep laure aikoi mahak karimata mari leinade mangna aikoi gi lomi singbu makoi gi pothok singi mamaluwang na pige hairaga themnaba honnarakpa yai toigumsum October 3 gi thawdokta punsi lom khraba singidu damak mahakna matik sana compensation piba ngamloi amasum minister natragana maki imunga mari thamnaramba Sikh community gi miyoi khudima Sikh samas apumbana boycott tawgani haina su phungdorakhi tentang nakhraga thamjage Muslim vote fangnaba Akhilesh Islam da laiming lauraba yai UP minister Muslim Singbo Pelhananaba Samaswadi Party ki President Akhilesh Yadav na Islam da laiming phawb laurabi yai haina Uttar Pradesh ki Minister Anand Shuklana phungdokre MP gi sip asi Pakistan gi ISI na sokotli haina sumak na claim tokre mayumda permission na wangang na minister asina hai Akhilesh Yadav aikhoiga yumthang na baleba ki Inter Services Intelligence ISI gi CL gi mateng phawb phangba yai mangna hai sip minister Adityanat asi Muslim wall singnabagumna miyamna unai haina phungdorakli amaromdana
Yong takpa bus driver lupa lakh aniga makai fine tawkre. Uttar Pradesh ki Dudara Tiger Reserve DTR gi core forest area da yong ama takpagi damak bus driver ama lupa lakh ani makai fine tawkre. Forest official sing na phongdorakpada driver adu sienaba khonaki toigumusu mak faki bus adu su fajanki gari adu mapuna fine piraba matungda release tawki yong takliba bus adu local transporter amagini amasum madu Lakhimpur Kheri district ki Palia amasum Gaula town singi marakta nomada kerak hana operate tawi hana phongdorakli Haukiba sayani sida Lakhimpur Kheri district ki tuan forest area sing the speed yang na tharakpa gari singna thomada natragana takpada gambir nipan sikhi haukiba saygi November dasu kai amom ama sikhi forest adumakta saji ama takpirambagi dama haukiba saygi July da Gujarat best tourist bus company ama lupa lakh mari makai file tawki han sphungdokhe atopa paw manamu huida tathita oina tawbaga mari leinaba miyoi lupa lising yang khagi reward lauthokre huida tathita oina tawkiba miyoi magi maramna paw pibasingda lupa lising yang khagi reward piragani haina peoples for the ethical treatment of animals PETA India na phungdokre miyoi aduna huyama tathita oina tawduna leiringai da makpu sannamana waibigi footage viral loiki Bhubaneswar da lebe Indian Forest Service ki Assn.na Twitter da thagatpa video aduda nupa amana huyama bu mana anida pairaga singkhatpa amasum sadugi makoki nakal animakta kana namsinbagi saktam upa phangki lakna bibada warabu huyadu saina khangduna khongba masum background da leidiba miyoi ngang ba video aduda uba phangki miyoi sing aduna nupa aduna tawribaduda athingba amata pikite mikup kharagi matungla sanama senthoraki amasum huida lakna riba nupa adubu waiki asumna tawduna hui adu miyoi adudagi nanthoki hainspali makasa tharakpo ina phuru khudimak ikai khumnaba hingminaba sangi Chief Minister Berendi Singmi Ningol Singgi asingba mabungni lamdamasida khundaminariba tuan furup ki ningol sing sakawbagi thorama Chief Minister nongthongba Beren sinduna Babu Prada leiba mak official residence tang asi pangtokre furup khudingmak amanamabu ikai khumnaba hingminaba tai furup asawba singna furup masabu namsinduna thamnaba honarakpada tumina khak yengduna leithokloi haina Chief Minister na phongdokre tuan furup kunthraga mathoigi damak sakhiba Tribal Museum kunthraga mathoigi manungna kunga mapan ngasi Chief Minister na virtual oina sangaduna miyamna kusina kre haba pawmusu phongli atopa pawmana petrol liter da lupa manga diesel na liter da lupa tara ngasidagi hantharagani petrol diesel da lawba BHAT hantanaba PM na khangankre lebak sin matungna petroleum gi pothok sing mamal ka hena wangkhalakpadagi miyamna hantananaba khulaw kya maiki kya dagi lawnari serakta Indian government na petrol amasum diesel da lawba central excise duty hayengdagi hantanaba lemnakre Diwali kumaigi mangoina center na ngasi lawkiba firep ki matung ina petrol liter amada hana lawba excise duty lupa kuntraga nitriga paisa mapandagi lupa manga amasum diesel liter amada lupa kuntraga matriga paisa nipandagi lupa tara hantanba lemnakibani center na petrol amasum diesel lawba excise duty da hantarakpa sina leba asida petrol amasum diesel thawda lawba mamal hantaragani suhaidi Amaramdana vaccine gi matang na PM ga DC Senapati gi wari sanakre lebasi gi oina COVID-19 vaccination gi sang yamna nemba district ki manung saliba Manipur gi Senapati district ki deputy commissioner Mahesh Hiralal Chaudhary ga Prime Minister Narendra Modi ga video conferencing gi khutang na wari sanakre sayesi gi aroi fawda vaccine mapung fana kapthokna ba Prime Minister na pawtak pikre ngarang fawgi state gi vaccination gi apun report ta yumfa moiraga vaccine kapagi sang khwai gi nem liba Senapati district ki deputy commissioner ga Prime Minister gi video conferencing gi khuthangda district adu gi vaccination nem gi maramda wari sanaki hain suphungdorakli Prime Minister ga wari sanabadu da Deputy Commissioner Senapati Mahesh Hiralal Chaudhary na Senapati District asi singi manung hanjin makul kaya leiba loinana lambi thong satok sasingi khudong sadaba leibana maram oiraga vaccine kapa satpada khudong sadaba mayuk nei hain sphungdokhi hari Amaramdana Chief Minister amadi Assn.na hairok AC gi BJP workers sing senabiyu Youth Congress State asigi Chief Minister nongthongbam Biren amadi BJP gi State President Assn.na lamdamasigi miyam gi marakta nungsi sanaba amadi amaga gi marakta naknanaba hotnarabasu hairok Assembly constituency gi oinadi
तायुनबा मवोंग बीजेपी वर्कर्ससिंगना थोकवनिंगदबा थाउदोकसिंग थोकवंदना मियामगी मरक्ता नुंसिनदनबा थोकले मरमसिना हाइरोक एसीगी बीजेपी वर्कर्ससिंग असि चीफ मिनिस्टर बीरेन अमदी बीजेपी की स्टेट प्रेसिडेंट सरदाना फाजिनबिनबा अमदी अफबा पौताक पीनबा होनबियु हाइन यूथ कांग्रेस कमिटी हाइरोक एसीगी स्पोकपर्सन लंगोय निंगथौजा एलिस रोशन फोंदोखरे अमरमदना फूड सेफ्टी एडमिनिस्ट्रेशन थंगाल कैथिल ड्राइव सथदुना हक्सांग सोकनिंगाय ओइबा पोलम क्या फगतख्रे दिवाली अमदी निंगोल सकोब कुमैग मदी लेनिना मणिपुर लेंगा की हेल्थ डिपार्टमेंट की फूड सेफ्टी एडमिनिस्ट्रेशन थंगाल कैथिल की तुंगान दुकान सिंग ड्राइव सथखिबग लोइनना मफम सिंग अदुदा योलंबा हिदाक मनागी पोलम सिंग अमदी हक्सांग सोकनिंगाय ओइबा मवोंगदा मैन्युफैक्चरिंग डेट अमदी FSSAI की लाइसेंस याउदना योलंबा साना थनबा कया फगतख्रे मणिपुर लेंगा की हेल्थ सर्विसेज की डायरेक्टर सोरीबा एडिशनल फूड सेफ्टी कमिश्नर डॉक्टर के रजोन लुसिंगदुना सदखिब ड्राइवर थंगाल कैथेल की आलू गलीदगी हौदुना कैथेल सिगी तुआन मफम सिंग लेब दुकान सिंग सदखि ड्राइवर मैन्युफैक्चरिंग डेट याउदबा पैकेजिंग निंगथीना तौदबा FSSAI लाइसेंस याउदबा पोलम सिंग हिदाक मनागी पोलम सिंग मपालमदगी पुसिलकपा कौक्तांगा मतम हेलब संगोम संडे कॉफी न सिंगबा साना थंगनबा पोलम सिंग फोकतखी हाइना पाउसना मयेक सिंगना पल्ली अमरोमदना इसै नुमागी थौरम पांगथोकपा यारगनी कोविड-19 की लाइसन मरम ओइदुना लमदमसिदा मतम सांगना थिंगदुना लेरक्लबा इसै नुमागी थौरम सिंग हयेंगदगी पांगथोकपा हौबा यारगनी हाइना अपुनबा मणिपुर मतम इसै कंगलुप अमिकना फोंदोरक्ली लोबसिगी जनरल सेक्रेटरी एम धनंजयना थादोरक्पा सिरोल अमन हाय ngasi nungthul pung ani taba matamda amiki management committee gi mifam ama pangthoktuna lamdamasida isai nungmai gi thoram amuk pangthokpa hounaba phirepasi lokibani miyamni isai gi thoram sing pangthokpada lengana piba guidelines SOP sing section na ngaklaga pangthokadabani masigi damak sililang libsing asawa thodang rofam thui yariba makai isai pangthokliba mafam adugi lamga sanadaba mi pulandaba फेस मास्क निंग थीन सिजनदुन इसै ताबा इसैगी स्टेज आर्टिस्टसिंगी ग्रीन रूम न सिंगबा मरम साधन आर्टिस्ट नतबा अतोपा मियैसिंग संघलोइदबनी इसैगी थौरम पुनमक ngana हौगदबनी लोनेना थेंगलाबदा नुमिदांग पुंग 9 दगी हेंदबा इसै पांगथोकलिबा मफमगी अकोइबदा मयai काबा पोलम योलंदबा लोनेना ऑर्गेनाइजेशन सिंगसु मयai काबा पोलम सिजनबा मियैसिंग इसैगी मफमदा संघलोइदबनी सेरोल असिना मखाताना हाय इसैगी सैफम सिंगदा खना सैनबा थोक्तनबा ऑर्गेनाइजेशन सिंग सेक्शन ngakpibga loinena isai takba lakpa miyoi singsu ingna signa pangthokpana mateng pangbiyo yariba makai ithak irang da satanaba honagadabani artist singsu miyamgi thogol toba matamda sing lemna khana sainaba thoktanaba mongdo honamina si haina sphungdokhi loisilakpoina tentakpa pawamana bank tagi lut tawrab honakiba rinku gi bail reject tokre नोंमई पायरगा लुपा लाख मंगा संगाई प्रोद लेबा बैंक ऑफ बड़ौदा दगी ब्रांच मैनेजर किहनुना लुट तौनबो होनाबदा सेनबा क्वाकैथेल सोयबम लेकाइदगी थोंगम रिंकू से कुंथ्रागा निपान आपक लेखिद्रब टीएस गुनेश्वर की बेल एप्लीकेशन सीजेम इम्फाल वेस्ट नंगसी रिजेक्ट तौख्रे सही एसिगी सेप्टेम्बर 3 संगाई प्रोद लेबा बैंक ऑफ बड़ौदा दगी लुपा लाख मंगा लुट तौनबो होनई हायबा थौदोक मरी लेनना लंफेल पुलिस स्टेशन लोखलकपा एफआईआर दगी रिंकूबु सीजेम इम्फाल वेस्ट सेप्टेम्बर 13 दा जुडिशियल कस्टडी दा थमलखि कस्टडी दा लेरिबा रिंकूना एक्विस पेटिशनर ओइदुना सीजेम इम्फाल वेस्ट मेडिकल ग्राउंड बेल पिबिनबे एप्लीकेशन लनखलखि एप्लीकेशन असिगा मरी लेनना एक्विस की काउंसिल नसु तोआन सबमिशन सिंग लनखलखि हाइनसु पल्ली मसम हौजिक ओइनदि म्याम पाउसु मतंग से लुसिनजरगे पाथोसगिब्र सोखिब्लान किबे क्या याउस म्याम ngakpigene masum matam की मरुइबे इ पाउसुंग लेप्तन म्याम दा अपडेट पिजरके हाइना चैनल सिगी मेकेदिगी थमजरियन थैंक यू।